Good morning. Ngasi yumjagation numit ki card ki message hai pete yung minara se ko yumjagation numit yumjagation aham bada number ko number se 104 lere aduga color dana green color gumba kai gumba du minus shina bi bai ko aduga amana chak thong bada na hari mana asang ba ma ta hari phadigom oiro cheng shu matam da natraga hari napapi nakupi manipur da leiba ngai gyo na hara gadi marang kai re ko aduga mapan da leiba ngai gyo na hari elaichi oi ta elaichi ama kata koina cheng shu ba gumba du maina happy ba ko ado aham bada ko gi card ki message yeng minner se ko card ahum batang lo thok chare ko niti gi yeng badu maina ko 3 card adu gi matung da timing afaba sai pe yeng ase ko ngasi gi oina haidi timing afaba ke ke lege ha bado adu dum sai pe yeng ase ko adu sidagi 3 cards ko card number 1 card number 2 adu ka card number 3 ko aham ba ani shuba ahum suba sida leire ko card se ko first card ko haidi first card kan ba yeng minner se sida ahamba first card khan ba ngai gi oina hairaga di ko haidi sida la iba card se gi matung ina hairaga di ngasi se wakhan ga di yamna ingani ko haidi mind stable oigani yamna ingna chikna thabain khang tobo ko pangam gani aduga numit so dum afaba numit oina oigani ko haidi nungai yai phaba numit haibado haitare ko dumai toroga lai ko aduduna shawbo khotpa ma laina ko adum mayam adumaina lakpa matam da haidi yaringa avoid to ngasi di ai mentally yamna peaceful oina laida ya de ko haina dumaina khanbi ba ko sisna ahamba number 1 khan ba ngai yo oina oire ko number 2 sina sida kainoma mangba natraga mina kainoma pura chatkhiba khotkhiba dumai lay ko don checkshal lo ngasi gi oina haraga di ko mi khuding mak loina thajaba ya de ko sida engonda katang kaini oidaba ngangam ba yai kaino torom ba yai natraga hadi kainoma hadi machin thiraga hai namthak tawraga engonda gi lawraga chatkige khotkige habagi dumaina khara lay ko aduna checkshon biyo ko number 2 gi khanba ngai gi oina haraga de aduga last ki ahum suba sidi phai ko yamna positive oina lakpai mong do oina oire ko isagi oina haraga di khitang wakhan su nungai gani aduga keba khotpa dumaina ko haidi keba khotpa haibagi athadi haidi wakhan nungai raga di haidi kening ba khoning ba suloina phawi dana ko adu done ko sile ja wakhan jinu pi se yam phasana kera kholaga haidi pentacles paira ga leise ko pentacles paira leiba se ngasai paisa nungsa katangi wasuna ta wakhan ju gari kara suloina nungai ba khotpa dumaina ta roga leiba to ko sisina akhoi gi card ki message le ko timing sine ki pung mari ga mini yang khai taru ta gi na nipan ga minute manga phawung le ko adagi mu mapan ga minute kun thram ban ne tramathoi ga minute traum doi phawung le adagi pung ani ga minute kun mathoi dagi na nungda wairamgi manga makhai phawung le ko adagi mu taru ka minute yang khai manga dagi na tramathoi ga minute traum doi phawa sisina theng bagi ko aduga amana pung ani ga minute manga dagi na pung ahum ga minute kun tramathoi phawung le ko sisina ko yi ngasi gi oina phaba timing ko adu sid le ko yi daily card message se ma'am thank you